Kangla tombi lansin duna changluba miyoi AR na rescue tawkhre. Ngarang nungthil pung anirom taba matamda mitay nupa ama kangla tombi lanthoklaga modbung tana chatnaba honarambada kunmathoi suba Assam Rifles amade gamgi faida leiba CRPF ki kangbuna rescue tawre haire. Pawasina hai AR amasung CRPF na rescue tawraba miyoi adugi maming Pran Singh Thongram chahi yangkai mathoi apokpa PS Budhi Singh Laifam Thawbal District ke Wangbaldagine Mahakpu wahong pahong sa thaba matamda Kangla Tombi Bazar da leiba Khomai Furniture House da thabak subane. Mahak ngarang yu thaksilaba matungda mathong maram khangdana gamgi fai lanthok laga modbung ta na salambane. Miyoy ase kunithoi suba Assam Rifles amade CRPF ki joint team na rescue tawraba matungda awang Sekmai Maira Paibi singa loina na Sekmai Police Station da khusinakre haire. Thaunaukjam Mahesor na miyamga unakre. RPI Athawale ki National General Secretary Mahesor Thaunaukjam ge Punsin Khongchatta Phumlo Kanto Saval Mayang Langjing Lamdeng Tharwaijam Luker Nambol Thangtek Nambol Khabi Bamdiar Tera Makhong amade Bamdiar gi miyamga unakre. Mahesor na phongdokibada haujik soiriba mayam ase naina hogdaba taragade tungi mirolda yamna sokane soiramba mayam ase punna naina hogba mathau tai loina na munna khangminaraga semdokna bahona hogadavani haire.